Kuki Khutlai Paiba Oigani Chingnaba Shingna Kamjong District ki Sarka Phone Kulda Nongmei Kapshillakpada Meeoi ani Asok Apan Nangle haidi Thaudok adugi matangda SKTV na fangba tongan ba pausingi matung ina Kuki Khutlai Paiba Oigani Chingnaba Shingna ngasi ayuk pung mga makhairom tarakpa aduwaidigi Litan Police Station na konba Sarka Phone Kulda Nongmei Kaplaki haidi Nongmei Kapagi thawong adu makhata na chatharakpadagi ayuk pung mapan makhairom taba aduwaida Meeoi ani Nongmei maru na panbadagi Asok Apan nangki haidi Thaudok adu da soklaba Meeoi ani adudi Sarka Phone Kuldagi Rinhui Ramrar Chahi Nifuga Mathoi Amasong Raichan Lunglen Chahi Kunga Marini Haidi Makoi Anima Kongi Sarukta Nongmei Maruna Panki Bani Haidi Laibak Tiba Thaudok Adu Rinhui Amasong Raichan na Kulladugi Pastor gi quarter da leidingai matamda sniper rifle gummana Kapshillakpadagi makongda Panba Oiramba Yai haina thajanari Soklaba Meeoi animak security force amasong police na athubagi layeng chathaki haidi Nongmei kapagi thaudok aduga mari leinana mafam aduda ahenba security force sing thomjilakre Kuki Khutlai Paiba sing aduna highway ga naknana laiba mafam amadagi Nongmei kapagi thawong adu chatharakpa oiramgani hainasu pawasina makhatari Oh my God, it's from that hilltop.